Nscn GPRN gi collective leader singna JDF ki luchingba singbu santi gi wari sananaba appeal tawri. Naga gi political talk asigi final solution thengtha haliba asi tungan Naga lup singi marakta lairiba internal division amasung hidanabagi thawong asinani haina National Socialist Council of Nagaland Nscn Government of People's Republic of Nagaland GPRN ki collective leader singi member Senamyang Gangmai na phongdokhibaga loinana Jalerong United Front JDF ki luchingba singna santi gi wari sananaba thorakpa matam oire hari wafam asi Senamyang na ngasi None District ki Longmai 3 gi Baptist Church ta pangthokpa nongmagi oiba consultation and interaction program on current political situation of the Naga da phongdokhibani mang hai Naga gi protection asi hojik chathari adubu best protection asi gi final solution gi thinta halaba asi Naga community singi marakta international division gi leiba amadi hidanabagi thawong sing Asina chobo maram oiri hauji oriba Naga political dalo sigi maruiba sing paluduna hai JDF ki luchingba singna peace negotiation tawnabagi damak thoraktuna ama toibagi tangai fadaba adu khangminaba matam yaure Magna hai GPRN Nscn gi Anouba initiative ki makhada olive branch mission haudokre hariba mission asina dalok amasung reconciliation tawduna Naga faction sing amasung group sing ama toina punsinnabagi thorang tawri Senamyang na hai mission asigi manung chana Jalerong Inpui region da mission asibu mai pakhanabagi damak mahang in charge oina puri kansigi consultative meeting aduda N Gongmai CAO Jalerong region Gaipigin Gangmai deputy kiloncher KYK affairs amasung RNCM RNTAM RNSON amasung RNYON gi mihut sing Longmai area dagi village council gi executive member sing church leader social worker village chairman secretary naha amadi mairi sing luchingba singna saruk yakhi Hidraba BDF personal ahom gi imung da sel gi tengmang khusin nakre Bishnupur district BDF welfare association na Hidraba BDF personal MD Abdul Hakim BDF number 1027 ma ki posting mafamna lengang tabi BDF outpost amadi BDF number 0622 sanasam Sanjit Singh Reserve line Bishnupur da posting tawduna masagi mathau pangthok lamba Hidraba ani gi imung manongi miyoi sing da ngasi sel gi tengmang lupa lakh ani imung manongi miyoi sing da khusin nakre haina Bishnupur district BDF welfare association ki publicity secretary Arun Kumar Maitai na press ta thorak pachirol amana haidi ngasi sel gi tengmang khusin na bakhongchat aduda Bishnupur district ki SP KH Ravi Kumar Singh IPS ki ming makhada Bishnupur district BDF welfare committee ki chairman Yumnam Premjit additional SP LO Bishnupur amadi Bishnupur district BDF welfare gi luchingba sing yauna Hidraba BDF personal ani gi yumda chatuna imung manongi miyoi sing da lupa lakh ani khusin nakibani haidi amarom da Thobal district BDF welfare association na sumasagi anaba manamaram oiduna haukiba September 13 ta Hidraba BDF H number 44 Khundrakpam Sauken Singh BDF Hairok D Koida posting Taramba Hairok part 2 Mamang Laikai da Laibagi Yumda Chatuna Makiloina B Premlata Debi da BDF welfare fund gi lupa lakh aniga makhai gi senpham khusin nakre sel gi tengmang khusin nakibasi SP Thobal district ki Thaupuriba Sivananda Survey IPS ki ming makhada pangthokhibani haina Thobal district BDF welfare association ki publicity secretary Laisram Navadip Maitai na press ta thorak pachirol amana haidi Manipur da popular government ama semnaba Delhi da BJP gi MLA sing gi oiba mifam pangthokre Manipur da anaba lengak ama semnabagi damakta center ki lusingba sing unanabagi damakta Delhi da leiriba BJP gi MLA sing gi oiba mifam amanga senungthil pung ama taba matam da Sadar Partel market ta leiba Manipuri Bhavan gi conference hall da pangthokre mifam adu da hanagi chief minister N Biren Singh speaker thoksum Satyaberta atai MLA sing laisangtham Susindro Maitai Thaunawjam Syam Kumar Khongbantabam Ibomsa Rajkumar Imo Haikam Dingo da Sapam Ranjan Sapam Kunjakesor Keba Karam Syam Konthaujam Govindas Thaunawjam Basanta Speaker Thoksum Satyaberta Yumnam Khemchan Laurembam Ramesor KS Raghumani S Premasandra Dr. Usam Deben SS Olis Dinganglung Gangmai Thongam Biswajat Khungmaksam Joy Kisan Thangjam Arun Kumar Soraisam KB Kongkham Robintro Tongbram Robintro Paunam Brojen Saruk Yaki Amadi Thoksom Radyasyam MD Asabudin Dr. Radyasyam Yumnam Amadi Sorok Khaibam Rajan Singha Kuki Jo Ebede Singh di mifam adu da saruk yaki de haidi Delhi da satlaga khongpai duna lengak semjage haigadra ibobi
All India Congress Committee Sinduna signature campaign on Bhochor Gadisor India Pumbada Pangthok Nari Masig Saruk Amoina Manipur Tongan Mafam da Pangthok Tona Lakpagi Saruk Amoina si Imphal is Ketrigaum Block Congress Committee Sinduna Ketrigaum Esida Su ex MLA Muhammad Amin Shagi Ketri Bengun Awang Lekai de Lebayumda Self leader Okram Ibobina Singuna Hodokre Taurango Mari Lenana Wangang Kana BJP Gilinga Kasina Miam Gasing Bhotna Tabamakui Fred Kaudagi Puturak Bhotna India State Chingi Bhot Huran Bugitawang Asisa Taduna Lagi Masigi Maram Oirega India the democracy aseng Hantok Lehendre India the Lady voters singi voting right Matliba Asida Marilena India Pumba the AICC Sinduna Sigumba campaign Asisa Taduna Lakpani Asigumba Nampu Hafugi Tawangasi BJP Gilinga Asina Equigi Manipur Asida Susataduna Lagli BJP Lady Makai Equigi Iram the Masikang Kung Saibulam the Oigani Maramaduna 2027 Gangan Basaruk the Pangtok Derby election Asida Miam Gaseng voting right Amadi Miam the Kanba Mihut Amagi the Makta BJP Marupang the Manipur Gilamai the Mutatlasi Haiki Nasi Pangtoki Bhochor Gadisor nationwide signature campaign Aduga Marilena Ketrigaw Esigi ex MLA Amin Chana from Dukibeda constituency Asigi Bijan Asi Yamna Samam Nabakayana Thales Hi Amada Masamaki polling station the Sing Isa Home Topagi Todok Lekhre Maramaduna MLA local area development fundagi Makat Hata Kibasen from Singi Matang the Kumnatijan Humjin Marilena Basinda RTI Thakre Haina Mahana from Dokre Lissingam Sanipan Maudraga Matui Anglo Manipuri Ward Tawana Ponta Pikraba Toba Singi Khanghoba Amadi Khanghodra Singbo School College Sing the photo Amadi Maming Tetpa Hokre Lissingam Sanipan Maudraga Matui Anglo Manipuri Ward Tawana Ponta Pikraba Toba Sing Khanghoba Amadi Khanghodra Sing School College Sing the photo Amadi Maming Tetpa Hokre Tauram Asiga Marilena Justice Committee Chairman Zoy Chandra Konthujam Hai Ipa Ipu Buhai Laikatuna Awang Bathakti Kaikum Utpa the Mahiro Sing the Imaleva Kupuna Nuxinabagi the Makta Justice Committee in Paikapatavni Justice Committee in Asifa Watoba Sama Kun collection to Bongamle Adugato Basinki Munung Chamak Anina Justice Committee Seminary Nasisu Tigali Lissingama Sanipan Modraga Matoi Anglo Manipuri land from the season Nakiba Landmi Lissing Mangamuk Oigani Haina Pangi Aduga land from the Tawaina Ponta Oikiba Lissingam Sahumuk Oigani Hai Nay Lemhoba Sing Aduna Jelda Madi Sen Kibani Haina Fangi, Manipuri Hai Balepak community Masen, Mukna Halaga Kanalaga Tumna, Manghan Gihibasi India policy oi, Asikang Manipur labor indigenous people could Magna Kongtang the Bani, Masida Equipuna like Minerga Kongchep Haiba Makata Nata Roidabani, Hiding Libawadi Equimina in Silagas at Loidabani, Amadi Tabuk Roidabani, Fanayamna Paisa Pigani Haibaso Equina drug. Yaba Pambidi Taroidabani, drug name Munkaya Tumna Manghali, Matsakaya Mankre, Mapuru Bekaya Mankring, as the drug Lalun Bakayana, Senzao Tataragamukaya, Makota no Pahelaga Popi, Tabagita Buksatari, Masi Manipurimiam Yade, Manipur, Asi Myanmar, the Myanmar, Pangto Toba, do Manipur Toba, Yaro Hainasu Makatari. Lengat ki mahilo isang singda ahen ba meeting sang mamathaw tay Manipur da tuition to bagi sat na bilerak pa kuiragle private school gi masing yam kalak pa iroi na tuition to bagi sat na bisu hangkalagli hawjik tuition to ba honar pa gi sat na bi lai ba sentok pik pa imung sing gi angang sing da lerik tamba da awa ba oinare lai ba imung gi oina oirabasu private school tamba ma tuition to ba hai basi lerik pu tam na badi tangai fa da hai ba du oire masi kari gi no karam na lai ba imung sing ina kun ba imung gi angang sing ma na ba thak ta mahi tambang ngam han ka da bagi hai basi lengang na tidok to no ho na bagi tangai fa da ba lagle Angang pung nok manaba thakta mahitam hanbagi khutong chaba phanghan hutrabadi tungi mirol demi amaga gi marakta khetna ba thamlaba lamdam amu oiduna sokhat patin than bai bad oirakani amade ningba kairaba mioi kaya na tawhaidaba kaya toroktuna kangkhung saiba lamdam amu oirak pasu yai private school gumna selting da government school da larik tam nadriba maram asi maram khanglaba su semdok pasum thokat ba mari leina basingna puksel sengna hotna dabadagi phagar han bangamdri laingang na school phagaran si haiba mission hauduk labasu model school khara lingkhat labasu thoidok paka na ba phangde hana gi phibam da dumung lei metric parikha da mark wangna phangnak pa mahiroi sing class 11 tambada private school sing na lemna mingsan biba scholarship biba phina singba amade transport ki phi tinghan dabagi chatnabi oibana mark wangnam Pangnabagi the Makta private school Tambaga Loyan tuition to Wagis and Nabiasi Amakas Winkali. Higher secondary school Singasu public school ni Hanabagi the Makta Pam Mahiro sing the Kutung Samaka Pisin Bagis and Nabiasi Sulang Napafat and Nabagi Tangai for the Valerigli. Mahitambagi lyrics at Nabiasi Semtok to Mahiripum no Manavatak Mahitam Hanapunaba Tungi Mirolda Afabakunai Amapurok Nabagi the Maktalanga came Hilo sing the Kanaba meeting Sambagi Matau Tai Haina Lawi Sanare Bakna some artist ki. Kunga mapan subam pok kumon tauram pang thokre maming le ba somang lila knup sana lebak na som artist lingkhat ke bagi kunga mapan subam pok kumon tauram ngasi
Palace Compound Imphal da leiba iboyai masamang lila sanglen da asamba thorom amaga loinana pangthokre mahausadagi meragi purnima numitta pangthok mera wa yungbagi thorom ga loinana pangthok liba thorom asi Manipur State Sumang Lila Council na Chief Advisor loinana hanagi Art and Culture Minister Daem Narasing Manipur State Cooperative Union gi President El Tumpipi Saksingha Sumang Lila Council ki Advisor El Tarpon Singh Sumang Lila Council ki Lifetime PS Gunachandra Sharma Sumang Lila Council ki President El Tomba Singh Sumang Lila Council ki Award Committee ki Chairman Khetri Jugendrona Sanalaibak Nasom Artist ki President Prafulo Chandra amadi Social Worker S Manauton Singhana Presidium Members in Oina Saruyaki